mayam puno mampu sigi metric sigi ngasigi yam special level live asida muka hana taramu cari ngasigi numit sigi mayam special level program ahum mari lai ko ado ahum mari sigi manungda one of the most special program ama hai tare dui targeti mayam ngarang gi numita ekhoina pung tara trama thoi sai tara kuma tamda ekhoina live ama thadok jagi bani madudi kyam gai khoirom lai kai dagi yamba donal tingu jamba na khunbi raga kyam gai khigi awana kai side ki do adai area adai torban du dai khullaga eko simai chis da pau pibira khibane cartoon ama yama sim da kon biyo ne si cartoon sini ko khullaga dona ibodom ta mana pan dom ta ko hanbi sigi cartoon sima khullaga ekoi da pau pibira khibane ado mapu je koi da koi thi bane mapu je lo laga le rame ngasi di mapu je phange ado yamba loroga yamba markse amtak lathok sira mayam gi sum sakhang ngum base ai natra yai yamba loroga ina mayam mangda yamba marks uppaga katau da noi thab ali mamang da uppada hang tu ngappe ba marks lathok piro yamba lore mayam mi ayaba yaw da gadi mamai utpa ya de ko do yamba gi ayaba loroga yaroga ekoi marks lathok chare yamba sigi ming leifam amtak han ba da hai biyo ai Suresh Sarungbam aduga ai address na horbi mai lake yamba do yamba tasengna hotna bukan mani hai tare samna habada hojik sigi achapot kai ka pu dana kotna toroga dukan sing da chala ga thadhabagi thabak se yam challenging so oibani poche thadara matung da paisa mo lokhatni yam kuppa thabak ne hai tare sigi lam sibu kyam koi bi lage aduga sigi lam se dum haina bi ra bro sen pham sibu to percent pham di pai bi bra hojik ti ai si dum haina ja ai chahi mari hajik mas ki date 19 je coming je ai chahi mari pha do oh hai chahi mari sagi hawker ga su hainai ko gari choba thobada khoina company supply oina haina company supply se yamba chahi mari budi subire karam company gi supply no pbi ri se so hai ding asi unari nge cherak sida promotion oina hai ta yamba bu ching khacha boina kadang thambiu karam haina puje pran pure aduga futi patangi da chawo macha fruity do aduga jigi donat sida jigi donat lai samta sample tang pai oi pion yamba jigi donat sima hoi kasai king bon man ba do aduga kanoga kopi ko mithai ne aduga malkis ne aduga chocopai da Orion company gi chocopai gojopui ado yamagi mobile number budi hapcha bane kana gomana yamagi khu yamana budi yamagi potni haidana claim to bire ko cartoon se kana gom xyz na mapu do nate ai ne hairak ta ga di claim to bina ba haidana khoina mobile number hapchai ko yamagi ado da claim to biro haida duga atopamna yamagi ngasagi haibiri ba jigi to komba pran komba adaidi kaiba chocopai komba fruity komba markis komba higher product sing sigi adom adongi dukan singda supply pambi targa su yambagi mating lobiu haibasini ko ina haijaga dorise aduga mayamda thamjaning ba amna khoi yambagi mobile number pizari si khoi both side ta mating lona si haibadi mayam su mating adum pambi ba mayam su mating adum lobi ba adum oibi ko adum yaba kari lamdaga yobi ge delivery do ai gi open market tu wei ko do ai gi sidai da anakpa gi ta emphan da wena chale adi lamong chale haidi anywhere chatle happy bane open market tu wei ado ai haidi impal is khatagi ni west khatagi loi bak ne chochanpur yara ga di chochanpur chakhidoi ni han chalam me hajik ya chakhidra chocobai tha chalam me ai more chalam me aduga ado experience am lai bira mani chahi mari thabak to birak pa field da thabak to birak pa ai se adum experience ti pai gele mani mi je makhan thengara mani na paisa je dukan je pot lau ge lau sal lo ga paisa pening da dukan je ek to pai ge thengna ado yamagi cartoon je kamai ta hobo no wari de libiro ai je han pung ama dai da ko asi ha thong da magis sama tharame ko magis tharamaga ma gi thong lo le hai ai camera ri yang ko da ado haziki kano je kamai lok je ka ko me ba thau da gi maning gi thong ada adu ko na khang pa ne ba adu gi thoraga chigi bole khong chigele ado China store da aina hana majigi hangame ba ado mana yagi ni po chiti da gi ai dum kyam gai tanam cha le toy banda ado sagi kyam gai gi thong haida bai do ada mai dukan mai to mai store na mai jigi thamme ba ada magi ma anau lichi gi ma ju prang anau bom lai ba ado jo hangge abo anau jaga anau la de mai ro ga sa ba thong lo lam me adu la kan da mo ai lai la kan da mo kong dan chat le ba ado adu gi marak je chigi marak chida sagi
dukaan amta kumdreba habidi ai mai order nga tha sapnina ada aina sigi jaga da ta horam ne ja habidi ai pa tarok pa ma ai on knowledge til lai ba adu ai box tara ka hape ba box tara hape ko je ani han halak da am ka halame ba isa to ta dreba habidi pugi poto ko pesa do sana ba yeng ko yeng ne hoi de adu sa to ta da gam da nimito ko di obviously di 자기 거기는 부이 보통이 할라 보통은 나 obviously 다 할라메 봐. 나 아이기 비사 아야우도 그 피하가. 그래서 아이 가도디 아든 님한테 할락도 람비드든디 아든 아원다 아디 다호보기 아와도 좀 예. 짝짝도 상세. 짝짝도 정말 포체 생나데 value 세 왕에 하이따레 룸룸수 라오이 그 도넛 케이크 사이기 지기 도넛 케이크 뭐 거기 पोची में थांगल को मतलब तो लुम लुम लाओबा अदा दुम सेल से दुम वैल्यू से दुम पालिसिंग अहुंगी मया की वैल्यू खरा हेला ओइ दोइने बकलब अदुना तसेंगना पोट अमा मांगहोबा हाइबसी नुंगाइबदि नत्रे अवाबनि नत्रा हाइदि यामना तोबिरिसे लुपा प्रोडक्ट अमा दगी लुपा अनासिकी हाइता अनासिकी बिजनेस हाइबदो हाइदि लुपा मंगा फंगपा तरा फंगपा मयाम दो तासलगा लुपा चनी चहुम मगी सेंबुन नम पुखन अबु होलना कदिने दैदा सुगुम्बा अचौबा बॉक्स अमा ताहोबा हाइसे याम लुपा लिसिंग अहुम सुमाइना सिमुकी वैल्यू पुथगी बा हाइसे तसेंगना अवाब ओइरमदोइनी अदो याम फंगे हाइबगी मिकुप से करम कांदा खंगिगे अदुगा फंगे हाइबगी वीडियो दो हेक उबा मतमदा याम इसादा फाउबी दो थमबी ai ngarang ino office te hale to ai chamina wa ai mangang da ai da ba hang na hoin jum jau da umtung khalo habedi jaga du kai kai da ta hoge habedi photo kam kam dukan de piram ai sit di yaw de ba habedi box ma pan tara hap de ba di pangi di chuti phang ne ba amadi hale na amagi di chuti phang de ba ya mai tom chapi bro thin ba sa ani chale ma nga si gan to bagi chuti laugi ba jaga lai bagi माजो नॉलेज ले होगे बताओ बस माजो नॉलेज दो आइना नंग हनगिबदा होय नंग खन खल्लो चका तो गा दा हाइगो आइना हाबिदि चक चक ग्यान ता तुमम दा खल्लो नन मा हाइ अदो आइजु खल्लो गे अदो आई सिदा हाइगे नंगा थिजे खनबने बा अदो आइना जुमदा हले हला ऑफिस ता हला गंदा छि खाइ भामा सिदा सिमै ओनाम थिङे हेमगिदा अदो गोली लै आइना बेगी लैबगा पैसा पिरक टाइमिंग दो फोन तौरे क्याम गगी तमो तोंबा दुकान फजे माने नंगी जेगी सबाय ता होबरा मान से 360 दा सबाय थागले जेगी जे नंग नतने गाम पु दबने माने असai जे अंदा हराव बम पुए हाबजे अंगोंदा साइगी लंबी दिगे थाव साइकल थाव मंगस लाकदो ओ साइकल थाव हम्बर दा चले सावेट थंदा ना हाबजे अंगोंता पुंगते नंगना चले ऑफिस दा सिउ मका तुना चौबो सिदि हम्बर दा पु यावे चावे अंगसी वो दे सप्लाई गाई पुले थाजना बाय ता को सप्लाई गाई पुले अदो अमाना हाई पुदे अंगोंदा कनम दा खाली sai वाउदो अदुन त कुए चाकु भजन चा याम नुआय अदो यामबगी नंबर दा अखोइना WhatsApp तम ता हांदोपिउने नंबर अम थाजगी बने बको क्यामगै खोइरोम लेकाय दगी पुक्चेल चावबो यामा डोनाल्ड थिंगुजम बासे महाकना खुल्लगा अखोइ सिमेट्री से पाउ पिबिरक पनेबा को पोल पाइखलक प्रम ते यंबिउने सुमाइना सिमेट्री से लैजरे आइदो सुमाइ साइन तौबने दो खुल्ले याम नुआइजरे हाइदना अमतंग हाइबिउने पाउ अमतंग रिव्यू स्पीकर थादोपिउ मे आजु ताला Donald adung kau piu. Oh. Halo. Halo. Oh, Donald piu ba? Oh, kang Masamba. Mapapa hello ya tu. Mapapa hello. Apa? Montore. Ini deh. Number kayak nona lo. Ay, sabihin. Singge mai 360 da piak padai tawak panen habi ha. Singmai. Oh. Donald bira ba. Donald piu ba? Oh, ka tawa kanone. Donald bira ba hang. Donald piu ba? Mana? Habi. Oh, singmai 360 bes tegi to bira pade ba ko. Do ai smana jigi box sama ta hobo do. Ai smana supply chapa ta hobo ne da adu ngasi. Singmai yang live ta ai thang ba jigi lau bulak ka ba. Singa CCC de que no pillo. Oh, ai lai re office lai de ba. Ado ai chum phone thang ja. Phang hai jaga taw. What to phang ne hai jaga taw ne. Ya no mai ja le. Live su thari ne yo yeng bi yo. Taw live su thai ne yeng bi yo do. Ai mark su taw. Oh, ya yeng. Ya no mai ja taw.
ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯎ ꯄꯤꯕꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯈꯨꯗꯛꯇ ꯂꯧꯈꯠꯄ ꯆꯠꯂꯨꯕ ꯑꯩꯈꯣꯏꯗ ꯃꯥꯔꯀꯦꯠ ꯆꯠꯄꯗꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯈꯪꯗꯕꯅꯤꯅ ꯇꯝꯃꯣ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯂꯩ ꯑꯩ ꯕꯦꯕꯥꯔꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯑꯣꯖꯥ ꯍꯥꯏꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯁꯤꯗ ꯑꯗꯨꯝ ꯍꯪꯉꯦ ꯑꯗꯣ ꯐꯣꯟꯗ ꯍꯥꯏꯅꯕꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯕ꯭ꯔꯗꯔꯒ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯅꯥꯎꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯩꯗꯤ ꯏꯌꯥꯝꯕꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯕ꯭ꯔꯗꯔ ꯍꯥꯏꯁꯦ ꯕ꯭ꯔꯗꯔ ꯍꯥꯏꯁꯦ ꯑꯅꯧꯕ ꯃꯔꯣꯟꯅꯦ ꯑꯗꯣ ꯏꯁꯣꯏ ꯁꯣꯏꯗꯕꯤꯗꯤ ꯅꯝꯍꯥꯏ ꯆꯠꯇꯕꯤꯗ ꯕ꯭ꯔꯗꯔ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯅꯝꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯑꯩꯈꯣই ꯏꯔꯝꯗꯝꯒꯤ ꯂꯩꯖꯔꯤꯕ ꯏꯅꯥꯎꯄꯥ ꯑꯣꯏꯔꯒꯅ ꯏꯅꯥꯎꯄꯥꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯕꯤꯕ ꯏꯌꯥꯝꯕ ꯑꯣꯏꯔꯒꯅ ꯏꯌꯥꯝꯕ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯆꯍꯤ ꯍꯥꯡꯗꯣꯛꯅꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯕꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯕ ꯃꯇꯝꯗ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯕꯣꯛꯁꯁꯦ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨꯒ ꯄꯨꯅꯕ ꯇꯧꯔꯁꯤꯀꯣ ꯋꯥꯔꯤꯁꯨ ꯌꯥꯝ ꯁꯥꯡꯅ ꯁꯥꯔꯦ ꯏꯌꯥꯝꯕꯒꯤꯁꯨ ꯑꯗꯨꯝ ꯅꯣꯂꯦꯖ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯣꯏꯅꯕ ꯊꯝꯖꯒꯦ ꯏꯌꯥꯝꯕꯁꯦ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯤꯔꯝꯅꯤ ꯏꯆꯥꯅꯨꯄꯥ ꯆꯍꯤ 9 ꯁꯨꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯆꯍꯤ 2ꯒ ꯊꯥ 9 ꯁꯨꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯏꯌꯥꯝꯕꯁꯤꯅ ꯆꯍꯤ 4 ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯃ ꯇꯥꯍꯧꯕ ꯍꯥꯏꯁꯦ ꯃꯃꯥꯡꯗ ꯊꯣꯛꯑꯝꯈꯤꯔꯣꯏ ꯊꯣꯛꯇ꯭ꯔꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯍꯥꯟꯕ ꯇꯥꯍꯧꯕ ꯃꯇꯝꯁꯤꯗ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗꯩꯗ ꯀꯔꯥꯏ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯃꯥꯔꯀꯦꯠ ꯀꯔꯝꯕꯗ ꯌꯥꯎꯒꯦ ꯍꯥꯏꯅ ꯍꯪꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯔꯒ ꯄꯣꯔꯣꯝꯄꯥꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯥꯔꯀꯦꯠ ꯌꯥꯝꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯕ ꯂꯩꯔꯒꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯔꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯣ ꯀꯅꯥꯒꯨꯝꯕ XYZ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕ ꯖꯤꯒꯤꯒꯤ ꯃꯌꯥꯝ ꯀꯥꯔꯇꯨꯟ ꯃꯅꯨꯡꯗ ꯍꯥꯞꯄꯛꯄ ꯄꯦꯀꯦꯠ 13 ꯑꯣꯏꯗꯣꯏꯅꯤꯀꯣ ꯕꯣꯛꯁ ꯃꯆꯥꯁꯦ 13ꯅꯤꯀꯣ ꯕꯣꯛꯁ 13ꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯃꯄꯨꯅꯤ ꯍꯥꯏꯗꯅ ꯀ꯭ꯂꯦꯝ ꯇꯧꯕꯤꯅꯤꯡꯕ ꯏꯌꯥꯝꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯄꯨꯅꯤ ꯍꯥꯏꯗꯅ ꯀ꯭ꯂꯦꯝ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯇꯧꯔꯛꯇꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯁꯝꯇꯥꯏꯝꯁ ꯇꯝꯕ ꯉꯝꯗꯦꯗꯅ ꯀꯩꯅꯣꯗ ꯑꯙꯥꯔ ꯀꯥꯔꯗ ꯌꯥꯎꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯗꯣꯅꯠ ꯀꯦꯛꯁꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯒꯨꯗ ꯐꯦꯠꯇ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯤꯅꯁꯨ ꯌꯥꯝ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯑꯩ ꯁꯛ ꯎꯠꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯨꯗ ꯊꯥꯖꯕ ꯊꯝꯖꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯖꯤꯒꯤ ꯗꯣꯅꯠ ꯀꯦꯛ ꯃꯁꯤꯡ 13 ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯈꯨꯠꯁꯤꯟꯅꯖꯕꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯏꯌꯥꯝꯕ ꯀꯤꯌꯥꯝꯒꯩ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯡꯖꯃꯩ 3Cꯗ ꯃꯄꯨ ꯑꯃꯇꯪ ꯌꯧꯔꯗꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕꯤꯔꯒ ꯄꯥꯎ ꯐꯥꯎꯕꯤꯔꯛꯈꯤꯕ ꯏꯌꯥꯝꯕ ꯗꯣꯅꯥꯜꯗ ꯊꯤꯡꯉꯨꯖꯥꯝꯕꯕꯨꯁꯨ ꯏꯌꯥꯝꯕ ꯁꯨꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯁꯤꯡꯖꯃꯩ 3Cꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯗꯣꯛꯆꯕ ꯃꯇꯝꯗꯨꯗ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯗꯅ ꯍꯥꯏꯗꯤ ꯂꯣꯁ ꯑꯦꯟ ꯐꯥꯎꯟꯒꯤ ꯑꯗꯨꯝ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯌꯥꯝꯕꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅ ꯁꯤꯁꯨ ꯁꯦꯕꯥꯅꯤ ꯇꯉꯥꯏ ꯐꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃ ꯄꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯈꯟꯅꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯈꯟꯖꯔꯒ ꯁꯤꯒꯤ ꯊꯕꯛꯁꯤꯃꯁꯨ ꯌꯥꯝ ꯃꯥꯏꯄꯨꯅꯅ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯒꯩ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣই ꯁꯤꯡꯖꯃꯩ 3Cꯅ ꯑꯦꯅꯤ ꯂꯣꯁ ꯑꯦꯟ ꯐꯥꯎꯟꯒꯤ ꯃꯇꯦꯡ ꯅꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯤꯔꯤꯕ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯂꯥꯏꯛ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯦꯖ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯈꯣꯠꯄꯒꯤ ꯃꯄꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯉꯝꯃꯣꯏ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯔꯒ ꯃꯄꯨ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯃꯤꯟꯅꯈꯤꯁꯤ ꯁꯤꯡꯖꯃꯩ 3C ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯣ ꯏꯌꯥꯝꯕ ꯁꯨꯔꯦꯁ ꯁꯔꯨꯡꯕꯝꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯤꯡꯖꯃꯩ 3C ꯍꯥꯏꯁꯦ ꯑꯗꯨ ꯏꯌꯥꯝꯕꯒꯤ ꯑꯦꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯋꯥ ꯑꯅꯥ ꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯅꯅꯥꯎꯒꯤ ꯅꯝꯕꯔ ꯂꯩꯔꯦꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯁꯤꯁꯤꯃ ꯇꯥꯍꯧꯔꯦ ꯈꯣꯠꯂꯦ ꯇꯥꯍꯧꯕꯒꯤ ꯑꯣꯏꯔꯁꯨ ꯃꯥꯡꯈꯤꯕꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯈꯨꯟꯕꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯏꯌꯥꯝꯕꯅꯀꯣ ꯑꯦꯅꯤ ꯂꯝꯕꯤꯗ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯈꯨꯜꯂꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯏꯌꯥꯝꯕꯗ ꯃꯅꯥꯛꯇ ꯊꯝꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯔꯒ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯃꯄꯨꯗꯣ ꯊꯥꯔꯛꯀꯗꯣꯏꯅꯤ ꯏꯌꯥꯝꯕ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯅꯤꯅ ꯄꯣꯠ ꯆꯩ ꯈꯨꯟꯕꯁꯨ ꯌꯥꯝ ꯀꯃꯟ ꯑꯣꯏꯔꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯊꯝꯖꯒꯦ ꯍꯥꯞꯆꯟꯕꯤꯌꯨ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯁꯤ ꯕꯣꯛꯁ ꯃꯆꯥ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯅꯤꯀꯣ ꯕꯣꯛꯁꯁꯤ ꯃꯅꯨꯡꯁꯤꯗ ꯃꯆꯥ ꯀꯌꯥ ꯍꯥꯞꯀꯦ 10 ꯌꯥꯎꯋꯦ 10 ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯑꯃꯃꯝ ꯂꯧꯕꯁꯨ ꯌꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯗ꯭ꯔꯦ ꯅꯠꯇꯦ ꯃꯌꯥꯝꯗ ꯁꯨꯝ ꯗꯨꯀꯥꯟꯗꯒꯤꯗꯤ ꯂꯧꯕ ꯌꯥꯗꯣꯏꯅꯦꯕ ꯌꯥꯅꯤ ꯁꯤ ꯕꯣꯛꯁ ꯃꯆꯥꯁꯤꯃꯁꯨ ꯌꯥꯏ ꯑꯗꯨꯒ ꯄꯤꯁ ꯑꯃꯃꯝ ꯂꯧꯕꯩꯗꯤ ꯔꯤꯇꯦꯜꯗ ꯆꯠꯇꯥꯔꯦ ꯏꯌꯥꯝꯕ ꯑꯣꯏꯅ ꯍꯣꯜꯁꯦꯜ ꯑꯣꯏꯅ ꯊꯥꯗꯕꯤꯔꯣ ꯌꯥꯔꯦ ꯍꯥꯞꯆꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯍꯥꯞꯆꯟꯍꯜꯂꯒꯦ ꯏꯌꯥꯝꯕꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅꯀꯣ ꯏꯌꯥꯝꯕꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯏꯌꯥꯝꯕ ꯈꯨꯜꯂꯒ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯌꯦꯟꯊꯣꯛꯈ꯭ꯔꯗꯕꯅꯦ ꯍꯥꯏꯕ ꯁꯤꯁꯦ ꯀꯩꯅꯣꯗ ꯑꯉꯥꯡ ꯇꯤꯐꯤꯟꯗ ꯌꯥꯝ ꯍꯥꯞꯅꯩꯕ ꯁꯨꯝ ꯆꯠꯄꯒꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯃꯥꯜꯂꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯞꯆꯕꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ
ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯔꯚꯤꯁꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯃꯈꯥ ꯇꯥꯅ ꯇꯧꯖꯈꯤꯒꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯈꯜꯂꯒ ꯑꯗꯨꯃꯛ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯔꯚꯤꯁ ꯄꯤꯕꯤꯅꯤꯡꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕ ꯂꯣꯏꯅ ꯃꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯌꯥꯝꯕ ꯃꯇꯨꯡꯗꯗꯤ ꯃꯥꯡꯗꯕ ꯑꯣꯏꯔꯁꯤꯀꯣ ꯍꯣꯏ ꯃꯁꯤ ꯄꯣꯠ ꯃꯥꯡꯕꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯗꯦ ꯆꯥꯛ ꯆꯥꯕ ꯆꯪꯗꯦ ꯍꯥꯏꯁꯤꯗꯤ ꯀꯥ ꯌꯧꯔꯦ ꯍꯪꯉꯣ ꯂꯥꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕ